Pausada yumpam uiba maru uiba pau khara update tawjare. Vote ki dabak lumduna hana baki tanjak ngainare. Kerigau kendragi ZDU ki merep Rojit nongwai nakap lambadagi laikan nakre. Ngarang nubidang corak nupung taraga mathoi khara helapa adwaida masakang daba kulai faiba Honda Activa tongtuna lakpambiyoy anina. Kerigau Assembly Constituency da Janata Dal United ZDU ki merep oriba W Rojit Allies Bullet nongwai nakap lambadagi aruba fibam dando EO sida laiba Rajamedi City da pukatuna laikan nakre. Taudogadu wahengpam Rojit election ke marit ina nanharop konjil makha fata laiba mahaki election ke marit ina sariba boarding station office ting yengsin ba chatpada thoki bane hariba mafam masigi lambi ki saruk yamna fikwana kari thaina ba jada badagi ngai kum thaduna leiringe da Honda Activa amada thongda lakwa miyoi ani aduna hangadan da thorom laga nomai adu kaplam bane hai laibak thiba thawdok adu da Rojit ki nangal da panba nomai maru amana thabak phawdok tuna sarki are Sakang da bakulai fiber sing adu amambagi kudong sabar lauraga nantok tuna sarkre. Taudong tok fa matam da Rojit ki security sing Rojit ka irap lapna da lai haire. Taudong si da mari laina ba ZDU Kerigau mandal ki president nongthombam Chantrona Pawbi sing da hai. Toliba taudong si Manipur ki itihas da amuk da thokitreba matung da thokaning da ba yamna laibak thiba taudong mani haire. Ngarang thokiba taudong adu ki matang da ngasi porumpat thawan thaba laigai da fang thokiba pawgi mifam amada. Kerigau ZDU mandal ki president M Chandrana haikibada ngarang nubidang pung taraga mathoi makharum tarakpa adwaida sakang dafa amuba masugi Activa tong dona lakpa mi anina Kerigau kendrage ZDU ki candidate Rojit Allies Bullet for Life attempt torokpa si rajniti ki lautunu paman ba thaudokne thaudoga si Kerigau kendrage miyamna tarai tarai na laude Mikhal Maithira ni khanduna kulai sinatun aki akhang nangan ba amade khotfawbu thatuna ainbu khota fairak haibasi democracy chatpa laibang abada sathakada bali chat nate haike Loina na tawdok adu hijan da phong dok na mai ki adong ke miyam lo kan bi pham khre atopa editorial gi kalam amadana nongmai kam narakwa ayeng pangtu ko doripa Manipur Vidhan Sabha gi election ase handakti bom nongmai yamna kam na election haba oire masile lebak thiba tawdok amani hana lowi hai haujik thokleba tawdok asi vote loiraba matung da thorakani hana lawe masida lenga ke security na gari karam section thorak lokon da basem sare bagi aibase hangnarakliba miyam gi wahang am oire Handaki Mikhal asida asu yamna charang khoirang na ribano habese angapane Mikhal asida mai fak la fasing na lebaki sakko tharang dagi hauraga atai hiram ke ada made laibak asi bungha ka doribani laibak nga ka doribak khanbagi Mikhal asida khana chaina ba thokwa misimina amadi khana chaina badagi asoka pan yaurpa sidi democracy jat lebak amagi basanate abe yai Mikhal asida lebak miyam gi khanba miyo yenglaga vote pi ba habasi asumba khongthang oigani Handaki Mikhal asina candidate oirbasinge khwadigi sel satpa amoire COVID-19 ki laisat laibana election mamang dagi hauna candidate oigadori basina yumthong keada chana thangna ba polam sing piba hauduna lakhibani masi mafam punpota candidate oigadori basina tawduna lakhe masi da susat pa yawa senfam kaya muso candidate oir basing dagi chanagre porabagasi ki matak da handaki election asida mukta thokitreba thawdo tho kya na fik thalle candidate oina chong thokliba miyoida nomena kafa madi worker masen khana chaina ba kya thokle rajniti tawri basina tawri da thafak ngakta tawthorakpa amba uba phange Lebak miyam ki sabagi tamak song thoruk libasingna aigi mi ki naitana bipum khudeng chap manana banglam chatta magi kendra du tawki ba thabak aduna miyam na vote pirakani khalle bombo khayan ba nomai kapsin dala kian khangan bagi thabak aside Mikhal nate maside lal makhal amani lawai aduna hayeng pangthok kodur ba Mikhal asi santi leina pangthokan chi vote matung da su vote ki malom da khana chaina ba thogan komse Maragasida hayeng ayu pung tare taki mari fowa han ba tangka ki oina constitution kontra gani fanda vote thadana gane Hayeng ayu pung tari tagi nong tilpung mari fawa taragani tu Suba Manipur Vidhan Sabha election ki vote thata naragane hayeng vote thata naga duriba Assembly Constituency kontragani fanda han batang ka kiwena apun ba voter lak daragani thoi ising kuni thoi satri taraga humdoina vote thata naragane apun ba voter masing asigi manung danufa voter na lak mga lising mafudra humdoi chari humfugani thoi nafi voter na lak daruk lising kun kamapan chari humpudara daruk transgender na sama ba humpudra mangane Hayeng fang tu ka doriba han batang ka constituency kontragani fan thap mire poiriba masing na chama kompudra de lamba tawnare han batang ki hayeng pang to ka doriba constituency kontragani fan adudi kontrak fam haigang khurai Kerigau thongju kairau andro lamlai thangmaiban urifok sagolban kaisam thong singjamai ya school wangkai sekmai lamsang konthogjam pasoi langthaval nauria fakhang lakwa wangoi Nambol oinam Bisnupur Moirang Thanga Kumbi Saikul Kangpokfi Saitu Tifaimuk Thalol Henglep Sosanfur Saikunabadi Singatne
Mikhal asigi nam mathau tawgada officer sing magi duty tawgada mafam singda chananaba district headquarters singdagi khongchana bahugre taraga ni thoisuba Manipur Bidhan Sabha election gi heng vote thada nagadaba nabit asida my Imphal assembly constituency su amane Nagalamromda Andhra Kendragi BJP Merep TS Syam Kumar bo sagut pasing jumda lantaram le Haimfang tu kadurba Mikhal asida Andhra Kendrada BJP gi Merep oriba TS Syam Kumar bo sagut pasing ni haiba mioi dari ki jumda sakang da pasinga nongmai kapsin durat lantaram bagi mioi amma sok tula laikan nagre nongmai kapsin lamba aduna lantaram bagi nongmai kapsin lam tuna lantaram bagi thokdokasi ngasi nongalam dai fung ani makharum tabada Zarfok sangam dabi makha tera jingjin amati Andhra sanafa ta tongan ba mafum sing asida thokibani aire Zarfok sangam dabi makha tera jingjin da thokiba thawdu aduda mafam aduda leiba yumari da sakang da basing aduna nongmai da round kia kapsalam bani aire thawdu aduda tumdun da leiba nufamasa amasu manaton da nongmai da fanduna soke soglaba miyo adudi MD Rais Khan saikun kamathoi afokpa MD Arjun Khan kawe Asok Rais Khan hauja hujit North AOC da leiba Ras Medicity da laikanari aire Thawdu da asopan nanglaba yumsing adudi MD Arjun Khan sahini fuga taru Yakub Koribayum sahini fuga mathoi MD Hasin amadi MD Moji gini aire Andhra sanafa su Andhra Kendragi BJP gi Merep oripati Syam Kumar ge supporter hongi jum da su chapmara fungfam da noi kapsin da landaram ke aire UPF ke area da leriba miyo china BJP gi Merep singbo sawan da khangalagle United People's Front UPF no operate tawduna leriba mafam sing chief se Village Authority Community Leaders in BJP ki candidate sing pasawan da United People's Front UPF ki convener Sangha Marna Fresh da thadorak pa serol amana fangdoragle Serol sin hari badi auji India lega kamasung UPF ke NO ki marakta auji chathare political dialogue asi ki waroisin ama furak na ba amasung koki political issue asi loisin na fa India ki Union Home Minister Amit Shah handa hokiba February kolom doida Sosanfur amadi kangpok vida thajaba piramle Thajaba asi mafung fanar bagi damakta UPF ki kwaliva mafam chinde leiba miyamna handaki Mikhal asida BJP ki Merep singbo sagat piyo aire Nagalamromda khangabukta JDU ki polling vote thugaramle jila forest ki jumda nomai kapsin batana tana yumso thugaramle Khangabuk Kendra ki manung chana Khangabuk ke jila forest member Khundrakum Rasmohan ki jumda ngarang nobidang atheng pada mamai bamit khomba mioi khutfu amana nomai kapsin batana tana ZV asigi yumso thugaramle Loinana Khangabuk polling number 35 by 10 da hangba JDU ki polling vote so sakang daba sing atuna thugaramle Zataram liva ingsagi thawdok sing asigi matang danga si ayu laikai miyam ki mifam ama pangthok tuno warip kya law khai aire hiramasi ki matang da Khangabuk khulafom laikai da leiva jila farisit ki jum ki thongkal da miyam ki oiwa mifam ama pangthok tuno warip kya law khre warip singa tudi thoke be hingsagi thawdok asigi matang da FR falhanba thawdok asida chen haribe sing pung kunmari ki manung da faba Karigumba fadrabadi akan bakhongjang changsinba amasung thokiba hingsagi thawdok adu da chen haribe sing matung taruk tanaba makoi ki ahal sing da satlaga haiva aina lawki warip sing adu ki manung da yaure hiramasi ki matang da jila farisat Rajmohan phongdorak pagi matung inadi thawdok asi ngarang nong yai matung pung amrom tarak pada thokibane mang masana JDU da mating phangdura laijaba khaktani kanagumba amabu honduna ngangba saiba amada laigide magi maral karino karigidam mahakpo hana nabu khonari banu aina mioi sing aduna mahake Gari thampham gate ke saruksu namkhairam ki masanupa tumpham amadi mahaki tumpham mapagi thongnau sing da nomai kapse laktuna halu haina ausin bagi thabuk sa tharam ki aire Mana mamang da sumhaki yumda humla edek torom balaikre yummai thagani nufi angang hatkani aina phone da su kyarak handa kyan kangan balaikre Mara maduna bari lene candidate namagi workers sing fazin biu maduna tana workers sing thaduk laga yum thawai ruso nomai kapse luso an insin bat tawigano Rajniti tawriba sina asigum hingsa ki thabuk sing asi tawigano mi halaga mi furaga vote kanar ba hona ba abisi democracy ki mayuktani Nagalamromda Khangabuk khulafam laikai deliver BJP ga worker oiba Khundrakpam Romesh sahi nifuga tarit amasung Khundrakpam Sarat sahi kuntraga ni thoi gi jum dasu ngarang nobidang atheng pada jum ki thonghau thogaram le are Ukraine da fundul river Manipuri taruk akan bas amma Romania ki damak thorakre si minister Russia na landarak padagi awas I think kaya mayong na river Ukraine da pandun lerba Manipuri taruk India government sa tharakwa evacuation ki saruk amuina akan bas amma awaraga Romania ki damak thorakre aina Manipur Si Minister en berena phangdokre Ukraine da Russia na landava hek ahukibaga hanbo na Ukraine da leba Manipur mayroi tara gani thoi lakthok pa hauge haujiko na Ukraine da fund river India masa singi manungda Manipuri taruk jawranga si akan bas amasina duna Romania tamna thorakre Ukraine da fund river India masa sing lakthok na da Air India na evacuation mission amasu satapa hokre ana si Minister gi Facebook account da phangdorakle Sa Minister Ramha ki warol da hai Ukraine da haujuk fund river Manipuri singa se
Maruoina Mahiroi Lakthunabagi Matanga Prime Minister Office, Minister of External Affairs Amasung Atay Minister Singa Tatana Faunare. Ukraine the Mahitam Liva Manipur Singi, List Manipur Enga Lokale, Lisa Simak Mariklina Ministry da Thagre. Center Romania Amasung Hungary the Akanava flight of Red to Honduna Ukraine the Fundula River India Masasing. Lakthunga Bataba Fakat Bahore and Susa Minister Nafondoragli. Arrive the contents Asikimar Wiba Paukara Asiba Pautam Zariba. Manipur local news YouTube channel amadi Facebook page asidagi yang video punamak pathakajari. Channel lesson atum ta kanarabadi subscribe to subscribe to bir maloinana. Like and share to busuka igulu punamak po amakahana thakajari.